Irang na maram oiraga Manipura Khutsemgi Chak Tangba Thorokle. State asida chahi mangaga tha taramapan fazilaklaba ethnic balance asina maram oiraga state asigi settlement achoba akaiba pibada nattana nongmagi changdraba yadraba polam sing maru oina cheng thau hawai chengwai singi mamal national highway sing da toina blockade tawba maramna khawangwang khalakpana maram oiraga praja sing kham thengna wanare. Hiram asigi matangda NENOW news na survey tawduna fanglakhiba report amagi matung ina Manipur state ta irangi khudong chaba lawduna businessmen singna Mada changdraba yadraba polam singi mamal hengat ingba mawongda hengat pana maram oiraga Khutsemgi Chak Tangba su thokhalli hari ngamkhai leitane hengalakliba pochai singi mamal asi lephanaba kokomigi students wing amasung MSF ki thomi singna maru oiba khwaramban kaitel gi wholesale dukan sing changduna price control tongnaba drive sing sathari pochai mamal hena yolamba dukan kullom thong lon hanki panbe yai local chain asi hana kg da lupa 53 piramba adu hojik kg da lupa 35 yaure hari